अहानबद मरुद पाउदा इंटर डिस्ट्रिक्ट अमदी सिटी बस सर्विस चीफ मिनिस्टर एन बीरेन लमथाखरे अमदी इम्फाल सिटी लू नानबगी थबक चाद तरा फाउबदी माय पाकले हाइना महूत मिनिस्टर श्याम कुमार हाइख्रे खुमजरी आईएसटीवी मणिपुरी पाव मियंग ताबिर बिसुंगु तराम औजरी हजि पाव सनोन पिजरी मतम कुइना सर्विस तौब ngamnudraba matungda amuk hana no sarkar sina thabak pakhalaktuna landam asida ngasidagi inter district amadi city bus service ki kudong chaba miyam da fangan kre ngasi chief minister and birena moirang khomda leiba MSRTC gi complex tagi inter district amadi city bus service lamtha kre transport department sinduna pangthok ki balam thabagi thawam aduda works minister TS Biswajit महूत मिनिस्टर TS श्याम कुमार कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन के मिनिस्टर करम श्याम ट्रांसपोर्ट की पार्लियामेंट्री सेक्रेटरी खासिम बाशुम महूत की पार्लियामेंट्री सेक्रेटरी एन इंद्रजीत MLA डॉक्टर चार्टोलियन अमो अमदी चीफ सेक्रेटरी ओ नवकिशोर सरगुयाकी ngasi सर्विस हौरिबा बस सिंह असिगी ड्राइवर सिंह मसागी नेम प्लेट थेतननबा चीफ मिनिस्टर न खंगनखी चीफ मिनिस्टर एन बीरेन मिनिस्टर सिंह MLA सिंह MSRTC complex tagi ngasi dagi service horiba city bus tongduna Khuman Lampak ISBT complex fawba chatki Khuman Lampak ta leiba ISBT dagi su chief minister and birena inter district amadi city bus service lamthaki thawam aduga mari lenana Khuman Lampak ISBT da pangthokiba thawamda Council of Minister Parliamentary Secretary Singh Yauna Chief Secretary Amadi Transport Department ki makok thongba officer Singh Chu Saryaki Chief Minister N Biren Haikibda Ratha Jatra Numit Asida Inter District Amadi City Bus Service Hogdok Asi Soidra Mai Pak Lagani MSRTC Asi Isasagi ni Khanna Thabak Tawrabadi Soidra Mai Pakani Atopa Manipur ki district Singh Dasu bus Yahonana Ba Honaragani Haiki This is a quick in a personal, it is my personal property. Haina Kanba, Hoban Mitu, everything will be okay. Aduna, I believe that drivers, staffs, people involving in the restoration of this Manipur State Transport will take that the state transport is their own property. Only then we can survive. The state transport will survive. Works Minister TS Biswajina interstate bus service Horobanina Lambi Thong Fagana Bahonaragani Athoba Matamda intervillage road sing yauna national highway ki Soksil Liba Lambi ki Fibam Sing Semjil Lagani bus service asina chingtam nungsinaba purapada achobu mateng ama oirgani haiki lairiba bus transport se horokro matamda ko lambi pataba yaroi connectivity leitaba yaroi adana masi enhance tawna basu ko yam kana honorable chief minister gi liching makhada ko na tawri honajari adana soinamaki athubu matamda akogi rainy season hek gaukiba awonba transport system haibadi akogi lairiba gari sing si ko chatpa matamda adu passenger sing lambi patana chatpa matamda nungai tabu mayam do lona ko ogani habigi wakandu ai pramyam ng sigi program siga mari lenna ai thamjage Imphal City Lunanan bagi thabak chada tara fawbadi mai pakle haina mahut minister Syam Kumar ngasi mahut department thabak tawpa numit chamani surupit throm da phangdokre Muda amadi Imphal Municipal Corporation na mahut department ka punna sinduna khwairamban nupi kaithen number 1 da pangtokpa throm adu da mahakna makhatan haikibda Malengi mafam atay da laitaba nupi ngakna phamba ima kaitel asigi damak chokthokpa fawi Mark Minister oirpadagi kaitel asigi akoiba yaungna Imphal City da lunana thamnabagi thabak paikhatliba asi chada taradi mafungphana mai pakpa ngamle miyamgi matenga loinana mahut department na chama Imphal City lunana thamnanaba thabak paikhatkigani masida miyamna mateng pangbiu haiki Ngasigi thorong madu da Consumer Affairs Food and Public Distribution Minister Karam Shyam
Mahut ki Parliamentary Secretary N. Indrajit, Mahut ki Additional Chief Secretary Dr. J. Suresh Babu, Imphal Municipal Council ki Mayor L. Lokeswar Singh asu saruk yaki. Minister Karam Shyam na phongdokibada society asi kanagumba amana karigumba thabak ama pakalakpada yengsinbinabadi yami sagatpinaba misingdi watli. Kaitel phambiri bai mai bil sing nasu kaitel luna na thamna honabada achobu mating pamyu haiki. Panbayai, Mahut Minister Shyam Kumar na Minister Hek Oirapaga Imphal City asi thamagi manungda chejet faw tahaloi haina media da phongdoki bo hum laikhrabani. Manipur bi ching amasung tamda leiba school tara manga da Chief Minister N. Biren ngasi musical instruments sing yanthokre. Ngasi konung mamangda leiba Manipur State Film Development Society ki holda support of musical instrument and teaching of music to school children haina Ministry of Donor ki senthang makhada Art and Culture Sindhuna Pangtok Pothorom Aduda Art and Culture Minister L. Jayanti Kumar, Education Minister Radesh Shyam, Mahut Minister T.S. Shyam Kumar Amadi Consumer Affairs and Public Distribution Minister Karam Shyam Susaruyaki, Chief Minister N. Birena Sports Amadi Culture Chakon Hanaba Ahenba Miyeng Changbadaka Oi, Bharat Sarkar Nasu Manipur da Sports Amadi Culture da Ahenba Miyeng Thamlakli, Mahangna Makatan Haikibda, Sinpham Kodima Ikai Konubam Toi, Saka asina pakalapa thabak thawam sing dam yam mating pambiu haiki. Sumnagi koi wangan ba mayam nungai han maduna to practically. RM culture amri sports na Manipur sakta idi haiba. Ado culture gida RM culture gida le miba department do oiriba funding gi pattern leiriba financial madugi tawriba akoina piriba sarkar na piriba help Mateng lagi sports pai hari kesu lanai klub na bukan laga fahan ba mana na ke sarkar na logba sarkar ke site ki di kari tahu lagi si am concrete report visible report ile data bugumba nama sitway adana the new government sidi mayam hena khange were committed practically you implement on anything. Manipur Fire Service ki telephone number 101 asi yakidre manamasina maihau lampok thokpa matamda miyam na mobile number 9862972497 9436274661 amadi 7005004557 da pau pibiu haina Manipur Fire Service na khangalakli aji pau gi maltha natin mabrang malogzari. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Hakchangi labor soratpadagi producing attaba, hakchang choktarba, tumba chaba yaraktaba, khong hama numayaraktaba singidamak, amatta naraba upaidi, jolib syrup, amasu jolib capsule with channing sinabio. TMT bar से latest German technology season aduna state of art factory Guwahati na puthokchabani masigi bar से han basundokpa product oibana kolin zade taken de mapambil kali amadi amaga hazin beheli masi ayamba achauba government agency singna approve tawrba makhalgi TMT bar ne size TMT bar
Delicious cookies from Likla Bakery. The first Imphal Trade Show 2017. Participants from all over India and foreign countries. Shopping, eating and fun under one roof with free lucky draw on 28 July to 10 August. Hafta Council Bung Palace Compound, organized by Socialist Students Union of Manipur. For booking contact 8974681027. Break matunda taram nuksari ajima khata pawda MSU Imphal East District sinduna ngasi khurai da leiba Potaran Hall da class 10 amadi class 12 ki parikha da mark wangna fangduna mai paglaba mehoi singda mana mathum pibagi thom ama pangthokre special 45 day free coaching class da saruk yakhiba singsutam okhi thom adu da council secretary M Vidyasagar Bosem ki secretary Dr CS Sarat amadi MSU headquarter ki president Manjit Sarang themna maru oiba mehoi singoi na saruk yakhi Dr. Manibabu Memorial Trust na sinduna Dr. Manibabu na lekidabagi omnok suba ningsing kumon ka mari lainana kaibi sana pata leiba Yaibilen Children Home da leiba angang singda kudol pot pibaga loinana chak chara ma pijakre thomadu da Padmasri Gojen Maitai Trust ki President Thambo Advisor ya School amadi Yaibilen gi mihut M Thomas Saruyaki All Manipur Elementary School Teachers Association sangsilakpa khongjang Sarkar ga yanaba purpadagi handokre hayengdagi ojagi mathokda hanjilagani haina Amestagi General Secretary CS Santakumar Fongdrokli Khuyatong da leiba ZEO Zone 1 gi complex ta oja singi oiba mifamama pangthoklaba matungda CS Santakumar oja singi tha taragi tolop amadi masa masagi hanagi status ta hanjin hanba haina sarkarna thajo pire amadi finance department ki ai bachero tholagani haibadagi makhoi gi khongjang asidagi handokpani hayengdagi hanagumna oja singna mathok pangtok pinaba appeal tawki laira bom singna kunbugi marakta khenaba laiba education se ina kunbu singi oiriba ase government gi school singa sina laira bo singa sibu kangadoribani aduna asigumba government gi school gi oja singa sina kathopu galwena na anoba government sina ikoida favorism tawbirabani na aikoi soidana maki makha tana satra gi seba tawjaba leba gi seba tawjaba idu oijage ledana ngasi dagi aikoi strike se koi amona makha tawraro hena ware mamsu lawthokchari Bisnupur district ki manungda leiba Leimapokomda ngasi World Environment Month ka mari lenana Lasargi playground ki akoibada uchara kya thakre thomadu da Leimapokom Jila Parishad ki member Leimapokom Tunambi Leima Pradhan Ranjana Upapradhan Asem Nawang Singha amadi Lasargi secretary oina Manisu Sabuyaki Upapradhan Asem Nawang na Hozik Honakliba Malemgi Ainga Saki Kalasi Nganaba Miam Puna Uchara Kaya Thabaki Tangai Fadaba Lakle Haiki Imphal More Lambi ki Tengopoda Leiba Valley Bridge Asi Semjin Bagi Thabak Yamna Kana Sathari Valley Bridge Asi Semjin Banamaram Oiduna Chatkiba Tang Kunmari ki Nungtil Pumanga Dagi Imphal More Lambi da Makal Khudimaki Gari Sing Chatpat Thinguna Laklibani Ating Basi Haying Tang Kuntaruk ki Nungtil Pumanga Fawba Legani Haina PWD की नेशनल हाईवे नंबर 2 की एग्जीक्यूटिव इंजीनियर ना खन करबनी CBSE न लोगबा चाहिए की इंडियन इंस्टीट्यूट ऑफ टेक्नोलॉजी जॉइंट एंट्रेंस एग्जामिनेशन इंग्लिश इंग अधिक तरा रैंक लिसिंग तरत का मरफू दरा तरुक ता माई पालख्रबा खांगबोक केंद्र दगी निंगथौजम रापसन दा खांगबोक केंद्र की MLA सूरज कुमार लुपा लिसिंग कुनगी बैटिंग पिखरे रापसन मखाता न मही तंबदा अवाद अपा लाको खुदिमक सूरज कुमार मखाता न मियाम की मिहुत ओइरबदी मतेंग पांकीगनी हाइरी Imphal East District Police na Narcotic Affairs and Border Police ka kusam naduna pompat thawan thawal lambi sathaba drive ta Muhammad Fazal Kowa chahi kuthag umdoirom suraba pompat thawan thawal tagi miyo ama SPK Chama N10 tablet tara amadi WY tablet marfutara ka kunana fare hairi Board amadi council logba class 12 की परीक्षा दा नेप्रम सागै की माई पाख्रबा मेहरोई सिंह मना पीबगी थरम अमा नेप्रम सागै अपोकपा थगल लुपना सिंदुना नेप्रम मेजर कम्युनिटी हॉल ngasi पांगथोखरे थौ मदु दा नेप्रम सागै की ओइना खंगलबा मेहरोई तरा पुंगनिंग थगतुना मना मतम पिखरे प्रोग्रेस प्लेना बहुत तपगी पंजानी Kaino Gram Panchayat ki manung dalaiba ngaikhom khunong ward number 10 amadi 11 ki job card holder nifumatoi gi khusumal ngasi
Kaino Jila Parishad ki member na kusinakre job card holder singna chief minister amadi Jila Parishad member bu thagat pafungdoke Bangai Chungpau village da kuncha gatare suba Assam Rifles na lem na lang bagi kem ama pangtokre darkar oi hidak langthak sing lem na yanthokre Aji pau gi malaktan aten be amaga sulokjari Ising tara mangagi mathakta pangtokraba world class heart transplant surgeon Dr. Ajoy Kolna Sky Hospital Rims Road Imphal da open heart surgery bypass surgery amasung makal makhagi heart operation Sky Hospital la pangtokjaragani angangidi OTM sung hospital charge free oigani loinana Dr. Ajoy Kolgi heart surgical OPD gi kudong chab lejagani akup marol gi damat Sky Hospital gi reception ga tanabiu Ladies Fitness World Keshambat Junction Tidim Main Road Ihan hanbo oina hangdok jaba nupi khaktagi oiba fitness center ni Fitness center asida aerobics zumba amasung makhal khudingi bodybuilding equipment su thamjari adomna adongi convenient oiba khudong jaba matam ama yenglaga sanaba lakpiu Bhai Gurudas Group of Institutions Sangrur Punjab na students khudingma ki imagination ki path discover tawbogi mathakta knowledge ki importance matik chana pi ba mafam ni education pi ba khatang natna hayengi yumbiro puthokwa institute ni City Swarajinge Ture Ture Kali no tu ti cha Musi kali gauza City Yoshi na ni hai Masigi Yoshi di Tata tiskoni ne Adudi sanagi mohut yang na sinba yamdre Beragi matung da mukan na taramusari Jiribam police station dagi awang lomda kilometer tararom chalaga leiba Gilgal haiba mafam aduda nupagi asi bhaksang ama barak turel da leramle police na masang maming khangdok naba chijin bagi thabak chathakre amaromda Kwakta Municipal Council ki ward number 9 gi manung chanba maning lekai gothor taba lambi ki musrak local da naha ama siduna leramle asi ba manakta serens ama sutaram ki moyang police na lokotuna masang maming khangna na bahonakre Wusu masana da gold medal lava Kaksin Khunok dagi mayang lamam Gyan Das opagi thorum ama ngasi Kaksin Khunok kaichal da pangthokre Development Committee and Municipal Council Kaksin Khunok na sindun pangthok pathorum aduda Sugunu Kendra gi MLA K Ranjit Sugunu Municipal Council gi chairperson KS Babu yaung namyoi kya na sarugya ki MLA Ranjit na afau ba sanroi kya thorakpada nungai ba phungdokhi Inter District Amadi City Bus Service Chief Minister N. Birenalam Thakre Amadi Imphal City Lu Nanan Bari Thabak Chara Tara Phawbadi Mai Pakle Haina Mohd Minister Syam Kumar Haikre Haji Phawbadi ISTV na Pijaba Manipuri Paw Matang Sida Lusinjari Yeng Tabiru Singgu Mukana Khunjari